Terakhongsangbi maning Amasung Kangvai Maningda Khut Thoknakhre Bisnupurga Churachandpurga tainabada leiba Torbung Bangla Maningge Haulai Khopi Kuki Khulda Laikhidraba Kuki militant singi Haksang Sing Lairol Sananaba Thaurang Lokalakpadage District Anigi Tainariba Mapam Sing the Leptana Thorakpa Khut Thoknaba Thokdok Singi Makha Tarakpada Ngarang ayuk anganba pung ahumga minute kuntra dage mari fauba Moirang PSK manung saliba Terakhongsangbi maningda leiba Monghat amade Tharoi loktagi kuki militant sing na mitegi khulasi tamna nongmai kapsilakpadage khul ngagliba khunja sing amasung state force na sukhut anduna kapnakhre adumoi namak thokdok asida nakal anigi marakta asiana yaubagi pau phangkhidai khut thongnaba adu nongan thorakpadage lepna khibane amarom da ngarang nungthil pung mariga minute kuntra rom tarakpada Kangvai maningi mafam amadagi su kuki militant sing na khul ngakba khunja sing tamna nongmai kaplakpadage handuna khut thoknakhe Thokdok asidasu asokapan yaubagi pau laikhidai Haikon area dade hana kuki militant sing leramba mafamda Central Forcing Lation kibadage mafam aduda khut thoknabagi thokdok khara patharak le haire More the State Force thamna bahonarakbagi mayokta lepkhibe kuki nupi singbu sagatpa khongjang Churachandpur da pangthokre mayum makai mai thabadage lanjena khraba mitei singi more da leiba yum dukan amadi hotel singdage tha asigi kungataruke ayukta Kuki jo huran bakharana potsai sing huran ana bohonarakpada thinglubadage thokiba thokdok adugi matungda border town asida law and order ngaknabagi damak Manipur laingaki maikaidagi state force ki personnel sing tha asigi kungani panda thajinna bohonarubada kuki nupi singna tengnopalda thattuna thambadagi chalan khidaba thokdoki matangda kuki nupi singna laukhiba thokdangbu sawgatladuna Churachandpur da wakat khongjang changsinkhre Kuki militant singna jiri lambida truck singdagi lupa lising manga mullay laingang na midyang sangbidrabade driver singna starring pai dabagi pirep laurakpa yai M Anel haujuk phawbagi waina Manipurgi maruweba lifeline anigi manungda ama oideba Imphal jiribam lambe NH 37 da jiribam lomdagi chana thaknaba yauna tongan ba polam sing puragliba truck driver singdagi kuki militant singna gari amamamdagi lupa lising manga gi senfam namduna mulle haire Thokdok asigi matangda Manipur laingaki maikidage midyang changbiraktrabade driver singna starring pai dabagi phirep laurakpa yai haina All Manipur Road Transport Drivers and Motor Workers Union gi General Secretary Maimum Anil na phongdorok le